अहानबदा सोशल मीडिया साइट ओरिबा फेसबुक ता यमना मरु ओइबा अपडेट खरा लखसरका न मयाम थमजगी अहानबदा रोबिन मंगा खोयरकम थमलाकु वाफम खरा हौजिक माइतै नुगाइरनी हुन्नरो कार्यमनरो हाना 50 years थारमनी 20 years ता मुटखरगनी अखोगी लुचिंगपुरेल दा NIA ना चार्जशीट थागलाए आइगी मथक्ता FIR ना योमदुना लैरे अतोप अतोप इसल इनाव कया फाजिनख्रे ngarangsu khongjom da ani fakhre ngasina moirangpurel da aikhoigi mi fakhre lebak praja punamak mikap thokpiro aikhoigi damak nakhoi lepkadra lepoidra sengna haibiro hauzik aroibi final taunara sebu wapam robin mangang khoirapam na phongdorakli atopa Korounganba khuman phongdorakpa maruiba paodam amana sumaina sum tauragadi nahasing miyam punamak loini international oirakadaba mali loina saido male haba wapamsu Korounganba khuman makhatana phungdurakli panam pausi eri maruibi I pausin khongo saraga manipur top channel gi makeri gi miyamna thamjagi ahanbada zeribam gi lan khudak lefanduna lengana miyam gi punsi kallu thawai mirel zeribam gi lan khudak lefanduna miyam bukallu se minister khaktana tana MLA minister khudimang hak thengna zeribam na satuna miyam kanmara thaudang lawgadabane furup amagi lamulaga akan mani khaliba kuki furup singna serak pi bangamdraba India lenga ki administration asi fail oire hain lawi lamdam asigi mama sing amat oina punsinduna iraibak iramdam kanba matam oire haina thawai middle gi convener TS darana fundorakli ngasi manipur press cup ta permission unaba ma da TS darana fundokibada mamang sahi gi me ahum digi hauduna sin kuki narco terrorist sing satharakli balana sina maram oiraga miyoi kya gi punsi mang badana tana yung kai kya mang tak tuna miyoi lising kya lanjenari bani asugumba sera sida handakta ikhang khangudana zeribamda amuk mitai furuki mathakta atamnana satharakli bukoki narco terrorist singi thawong asina miyoi kya lanjen handuna lanthum kya mang takale asigumba aranba thawong kya sathariba kuki singbunga si phawba warak pangamdana leri furuk amagi lamulaga akan mani khaliba kuki community singda akpa serak amata piba ngamdraba India lenga ki administration asi fail oire haina lawi kuki gi makhada India lenga leirabra haibigi pakhomasimak India lenga na piphamthui Manipur gi geographical boundary sing thugaiduna mitei furup asibu munthatnaba honarakliwasi lamdam sigi miyamna kaidanungda tumina leiroi zeribamna thokliba thawdo wasiki matangna minister na asetpa thawrang amata lakotaba simukta singna hawi kuki singbu khudup thaduna mitei singi yung kai mai tharakliba sida central force na yengdun leiriba sima lebak thibini haki amaramda paumi singa unaba adu saruk yakhiwi thawai mirel gi kokan minar paunam sanahan bin phungdokibada zeribamna thokliba lana slefanduna legana miyam gi punsi kangadabani se minister khaktana tana leiriba MLA minister punama zeribam gi lanfamda hakthengna sakadabani zeribamda susampurgum khutak lansinba mafam ama amuhanna ohelosi hauzik lanjena duna zeribam gi relief camp sing de leiriba miyamna thawai mirel na silchar na traga tripura romda gi sangdun angama mating panglagani ahenba security force thajanba khaktana tana zeribam da lengana medical team so athubra thabiyu mamang sing amata oina punsinduna iraibak iramdam kanba matam oire haiden su paus ta phungturakli makasa tharak poina to papawmana zeribam gi irang mapung phana lakshina na balengana honari minister sapam ranjan zeribam district thokliba irang asi mapung phana lakshina na bamadi irang hantha lahendana balenga ki maiki digi pekat piya ba thapuk thoram sing lepa leitana paikhat lihaina health minister Dr. Sapam Ranjan na phungtokre wapam sing asi ko mi women's wing yauna lup asigi maru eba thawpuri ba makok thung lusing basing amasum masiga satminari ba thawmi singna zeribamda hauzik thokliba irang yauna state asida matam sangna dagi leirakliba irang asi loisilu manipur miyam kallu ngamloidaba leiragana lengak paidi ba MLA minister sing pham thad o haina lamphel pata leiba minister asigi yumda sangsing kiba khongjangda minister na phungdokibani Minister Sapam Ranjan makata na phongdokibada zeribam gi irang asi lakshinna ba masung loisinna ba security force gi masing hena district asida thajili lamda masibu kanana ba gi damang asi lakliba lupsing mapung oina ima suna thamnam liba wapam asi miyang una ba hek loibaga se minister ta paudong bane loina mahak masa maksu zeribam na satunu district atu da thokliba irang adu lusinna ba masum lakshinna ba hona ba angam ba thakta saruk yaga nakhi
Amarom na khongjang aduga mari lainana Kokomi Women's Wing gi co-convener RK Sanahanbina phongdokibada Manipur si mamang sahi gi me ahum digi hauduna thokliba irang asina tumna manggi fibamda lakli masina maram oiduna pendabana henman kibana laingak pairiba masum laingak yauri bisina Manipur amadi miyam kalu zeribamda lairiba irang yauni state asi athobada loisellu haiduna khongjang asi sangsinbani Manipur na mai hauduna saktun lairaga Lengak pairiba singda lamdam asida leiriba phibam asi thausadana center lengak siamada madi prime minister wasak lobada hena thawai yauksinuna leibigi thawang asi yaninge center gi yaka yengduna leirabadi Manipur manglagani lengak pairiba MLA minister singna Manipur thokliba irang asi matangda sinda khaktamak ngangbi habe irang asi lusinna ba kariguma thaba mata pekhatana leiba sima akan mamong yaninge ngasi su mamang kya amadi nupi kya na masa amadi mapuroi ba kaina bigi lamdam asi mangki ba tare haiduna kapli lauri ba kya asi phamnai ba singna tasina dana leiri Manipur oiri ba phiba masi karamba karigumba amata usina dana leiri masina maram oiraga ima singna thamoi sokpa kham thengduna sangshiliba khongjang asi makhatana leptana sangshilakigani haikhen su pausida makhatari Atopa paomana Maipakpi New Age Public School matam pumbi koin ating mathamle AIMS recognition fanglabi school singi mathakta bosiam na kupna yengsin gadabani Langthabal leiba Maipakpi New Age Public School matam pumbi koin ating mathamle haina apunba irei pak mahiroi sinpanglup AIMS na thadorak pasirol amana phongdorakli Seola Sinhai Board of Secondary Education Manipur Bosiam na Siemba Rules and Regulations singi on na tayo bada mahiroi singbo lalon pot oina uwa miyoi kya tholaklaba habisi mahiroi lup asina matam sang na singna duna lakpa dunga sidi mayek sing na thengari school hangba si sendong leiba asoba karbar amani haina khanbi school kya lup asina thengna rakpadagi high school singa dugi mathakta akan me action lokhanaba authority oiriba bosiam gi chairman amadi school singadu gi ming sing pisingkhe masage recognition lairaba school amana atopa recognition laitabi school singda recognition sandoktuna school salairamba si mahiroi khunai bulalon mani asiguma thawong asi lup asina haksina lawi hena ngaklibadi Maipakpi New Age Public School hairibi school asi matam kuinadigi thong londuna salaidana lairaba school amane adubo bosiam na loba class 10 gi exam na mahiroi kya saruk yaram liba si angakpa moiri Hairiba authority ama phawbal leitrabi school asi matau kram salairibano haibi asoba wangamani loinal school asi gi founder phawbal lupasina hanjina unana ba kyara khonarabasu phangkidraba amadi school asi gi authority oiba misak ama phawba thulakidraba school amani amaramda bosiam na semjaba rules and regulations sing bosiam masana ngakdibra natragana ngaktrabra haibisi samamna ba moire bosiam asi exam conduct toba amadi recognition appreciation piba khaktama bosiam gi mathau oigadoribra matam gi oina bosiam gi makhada lariba mahiloisang sing asi matau kramna salai hani yingsinba madi matam gi oina afaba section thorang kya lokhatba bosiam gi mathau natrabra lanai school hangliba mi khujokra ngasi maning tamna kushi rasi tawduna mahiloisang bolalon potkumna khalakpani haibada haimam bathoklai lanai school ama salaina ba honarakpa matamda bosiam gi yamlaba criteria kya ama thambaga loinana phi kya siloribani Bosiam dagi recognition affiliation pikraba matung school singaduga bosiam ga madi lainabagum urakliba si bosiam gi aswanni maram masina atupa matamda bosiam gi authority singna bosiam gi makada recognize affiliation piduna salairi school singi mathata kupna yengsinbaga loinana bosiam gi kanglon chumba phajaba masak miyamna utpi waina su paw sida makhatana phongdorakli atopa maruiba paw khranamo CM gi advance convoy jeribam yorakre jeribam na thokli birang si hakting na yengsin na base minister jeribam na sanaba thorang tawri basiga mari lainana CM gi advance convoy team nga sinungthul pung ani ga makhairam tab jeribam headquarter yorakre presta pangma power si minister nong thambam beren jeribam na hayeng satkadra haibi gi sapsaba numiti khangmamdri adabu ma ki advance convoy team nga sinungthul jeribam district headquarter yorakre Ningsing bayabdi CM ki advance convoy kang buot ngarang zilibam ki domong Imphal dagi lakpada National Highway kuntraga taret ki S sinambila si yoramdari puki militan sing imbusa tharakpada convoy kang bu driver civilians thanga ngaram dagi moirang them Aziz Allies Bobo say kuntrang ni thoi nongmaina pananu si hospital laikat naribani masina mara moiduna convoy kang buot ngarang zilibam district headquarter yauksin mangamdana lainakpani
Thagok Fukraba Matung Manipur Police ki ADGP Amaka Loinana Chief Minister ki Advance Team ki Leader Oina Hanba MR ki CEO Dr. S. Ibomsa Commando Combat Team Amadi Imphal East ki Special Commando ki Personal Sing Yauna Sanction Baukivene Adubu Numidangi Matam Oshalaka Loinana Makata na Pamdaba Thagok Sing Tolak Yabi Sing Nabalebana Imphal Jiri Lambi Station Taudun Lera Kibenhedi Amaromdana Sanaroi RK Thoiba Masum Ranisna Taran Okre Rajasthan की श्री गंगानगर था की अहुतारुक की मपन फाव चतखीब तरागुम सुबा नेशनल लेवल सब जूनियर एंड वुमेन्स क्लासिक पावर लिफ्टिंग चैंपियनशिप मणिपुर की महुत सिंधुना सिल्वर मेडल की मना फोंलखरबा कैसाम थोंदगी राजकुमार थोइब ब्रॉन्ज मेडल लौरखरबा रानिसना वाइखोमबु तरान ओखरे Sana Zamanstan Club ki Thaumi Sing Yauna Lekai ki Ahlaman Sing R ki Thoibabu Airport Oklaba Matung Sana Zamanstan Club Kasam Thongi Sangli na Taram Opagi Thoram Pangtokre Club Asiki Thaumi Sing Sinduna Pangtoki Thoram Duda Club ki Vice President Kangzam Devesor Club ki Advisor Sing Dr. Hais Hemsandra Madi Thoksom Kulla Amasum Artist RK Budimanna Athoiba Mithunglen Oine Saryaki Taram Opagi Thoram Gamari Lena Lekai Siki Club Amadi Ahlaman Sing Thoibana Mai Palak Pada Pung Thogat Poina, Shielgi Mating Pambo in a Tungasuk Hiana Mai Pak Poina Bagidama, Tauzal Piki. Amarum the Naharul Yepa Tauran Club, NYTAC, Common Okram, Suting Sinduna, Ranisna, Waikomutaran, Opagitaram Pangtopoloina, Pung Thorcre, Sanaroi, Ranisna, Waikomna, Sub Junior Girls Kizini Fukuhundogi, Kang the Pupa Kizi, Samago Hundra, Tangatuna, Bronze Middle Gimana. Panglaki bani hainsu pau sudah makatan pali. Lusilak po ina kangla pau di to pamarui pa pau krana. Koki gi lup krana ngarang nongyai di NS kuntraga tereta pungkun gamari gi total sadan hokre. Imphal jiri bam lambi de tang du lai ta da bam sum ing ta pa phibam thugai bi gi mayuk to koki lup krana ngarang nongyai di Imphal jiri bam lambi national highway kuntraga tereta pungkun gamari gi total sadan satakre. Koki NP Southwest Southern Hills Koki Students Organization Southwest Southern Hills amasung Koki Women's Unions Moltam region ki Mekai digi kangalakli badi National Highway kuntraga tereta pamda thaudok sing tholakna ba area du da Maitei driver deploy tawganu amasung Maitei police personnel sing thamganu haina Koki loop sing kiar khaikrabus state lengang na inda badagi ngarang ayuk pung taraga makhairam taaba matamna Kangpokpi district ki manungsan ma Sinam zone on village ta lebak thiba thaudo do thokepni madugi texak Manipur lengang pugada banari Amarom na Imphal Jiribam Lambi the total shutdown gi khongjang sanction mi yaro hena Rongmai Naga Students Organization Manipur na thadorakpa chirolaman hai Nauna khundara ki ba kuki singna lambi esigi kuki tariba mafam sing makhoi gi lamni haina claim tawjarabasu Imphal digi Jiribam phawba gi lambi gi saruk sing asi Naga Paripuri gi oiba lamni National Highway kuntraga tareta Chief Minister gi SPG team yaun state police ki team amada koki militant singna mathung waram khangin attack sa thaki badu Rongmai Students Organization Manipur na akan mamona kanem tawi state police asi tuan furup sing yawi bani haibasi khangjinga da bani state force lady be ing tap attack sa thaba haibasi crisis thorok na bigi atop lambi ama oibutana tana lanthing asida punas saruk yana bigi afongba se pau amani haideni su pau sta phungdurakli